mayam khurumjari Times of Manipur na khudol tamjaba Coffee with Times of Manipur migeng tabir basingbo han mamaktra taram na ukchari ngasi ge khogi special guest ma puduna lakchari guest ase mamangai matamdagi miyamna yamna pamna khraba oja singna sakpiramba isai sing remake tawduna nahongna na anob mahaw ma piraga miyam do khudol tamba ngamlibi adungna bi sai sakpi ama khakni manamathum kayamasu phangkhrabi miyamna sakhangnabi sai sakpi ama khakni Wangkhem Bidyamani Lengsin Berksi Times of Manipur gi makai dige do mataram na ukchari aiso taram na ukchari ahan badal akchani si Times of Manipur hariba khogi private satellite channel ase Manipur gi oina di han ba satellite channel di amadi 42 countries hen bada ekoina channel asi khuthang da mi myama bada yenghan ba ngamjari ko hariba sida Manipuri amoina Manipur gi han ba satellite channels na lakpa matam da kari wakhalun phaubi Manipur gi ahan boina satellite channel ama lakpase aingonda yam hainingai leitana nungai ba phawe haibadi akhoi Manipur da tana atopa mayam da akhoi bu saktak pangam jaba da hiram khudi makta khangan bangam ba hadi akhoi una ba phanghan ba haidare sigum bagi da makta yamna chauthok chaningai oi asugi matik nungai jai thank you aduga isagi introduction macha am thang pibiu mayam na khangna ba adigi isagi family aigi leifamse Thobal district ki manung chanba hosina Kaksing district haidar adugi Yalangkhan pokpi dagini aduga aibu pokpa aigi baba gi mingna Wangkhem Ranjit aduga mama gi mingna Wangkhem Ongbi Nusitombi ai akhoi chinau mangane aduga aina mari suba nupa ama nupi mari hai basida koi family member da koi isai sakpa adagi atopa art form singda khongda bi ba mi di yobi ba akhoi family se art ki mi nga ta oina tawre adi akhoi gi da dawgi haktak ti hona na ta sankretan aduga dawgi manau pasing adagi maitai pung thinba aduga baba sina aji aina tawjariba matam isai se baba han tawrame adagi akhoi gi bajen aduga aigi head aigi mathak akhoi cheche sina theater artist ne hai basida koi art form ama da hekta changpa matam da koi family members ki support yaudragadi masi mai pak pasi othoktam ne haijariba hai ba koi somgi imung manung si art ki lamdagi loinamak haurakpanina support ki damakta di thoidokna kaino torongani na khanje masida kari hebini support ki damakta di amthina aionda yamthina encourage oi tawe duga yam full support tawbi aduga isa se hojik isai di tambiri ko aduga isai se tamna ko education se karam ba thakpa ko tambi ai hojik graduation loisan grade duga MA tawjari MA tawri karam subject to English ta tawje English ta yamna nungai ba khoi gi subject ama khak tawbirami ko adu isai sakpi ama khoi gi studio da lengbirak laga isai saktana wari sum sanaraga leiradi mayam sina saunarakani aduna isai amatang hana khudol tambi isai se ai sagi nataba ariba oja singna sakpa isai ama ai hana khodol tamjage isai se laikhidraba oja Jamini kantana sakbiram be isai ne tanikle thamoi ngashigi ahingse thajanongil anigi kumhaida tanikle thamoi ngashigi ahingse malang dangau jabi hada chela karigi khalluri nangita oina nangita natini nongmadol thaja se iaida sachabi tharo suleirido kauganu cheglao khanja hau thamoina kauganu cheglao khanja hau thamoida thajani taibang thamoigi tanikle thamoi ngashigi ahingse
ꯌꯥꯝꯅ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯁꯛꯄꯤꯔꯝꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯋꯥꯏꯗꯂꯤ ꯑꯦꯛꯁꯦꯞꯇꯦꯗ ꯑꯣꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯏꯁꯩ ꯑꯃꯈꯛꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯡꯒꯔꯁꯤꯡꯅꯁꯨ ꯁꯛꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯣꯉꯥꯟꯕ ꯐ꯭ꯂꯦꯕꯔ ꯑꯃꯒ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯈꯣꯜꯂꯩ ꯈꯣꯟꯗꯥ ꯍꯥꯞꯄꯤꯔꯒ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯆꯪꯉꯛꯄꯁꯦ ꯁꯤꯗꯤ ꯀꯔꯝꯕ ꯆꯍꯤꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯏꯟꯁꯄꯤꯔꯦꯁꯟ ꯀꯗꯥꯏꯗꯒꯤ ꯐꯪꯉꯒ ꯀꯃꯥꯏꯅ ꯆꯪꯕꯤꯔꯛꯈꯤꯕꯅꯣ ꯑꯩ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯒꯦꯅ ꯆꯪꯁꯤꯟꯖꯔꯛꯄꯁꯦ ꯆꯍꯤꯁꯤ 2005 ꯑꯗꯥꯏꯃꯨꯛꯇꯒꯤ ꯆꯪꯁꯤꯟꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯊꯤꯌꯦꯇꯔ ꯌꯥꯎꯕꯁꯦ ꯃꯥꯁꯤꯅ ꯊꯤꯌꯦꯇꯔ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯁꯤꯗ ꯑꯩꯒ ꯊꯤꯌꯦꯇꯔ ꯌꯥꯎꯅꯕ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯧꯖꯤꯛ ꯈꯦꯟꯖꯣꯡꯂꯥꯡꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯀꯩꯅꯣ ꯊꯥꯅꯤꯂꯩꯃꯀꯣ ꯗꯣꯛꯇꯔ ꯊꯥꯅꯤꯂꯩꯃ ꯃꯥꯒꯤ ꯃꯈꯥꯗ ꯊꯤꯌꯦꯇꯔ ꯌꯥꯎꯕꯒꯤ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯩꯅ ꯏꯁꯩ ꯁꯨꯃꯥꯏꯅ ꯁꯛꯏ ꯈꯣꯠꯂꯦ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯑꯗꯨꯗꯤ ꯑꯣꯖा ꯑꯃ ꯃꯥꯒꯤ ꯃꯈꯥꯗꯒꯤ ꯊꯤꯔꯒ ꯑꯩꯅ ꯑꯣꯖꯥ ꯕꯤꯅꯦꯇꯥ ꯆꯟꯗ꯭ꯔ ꯃꯥꯒ ꯇꯧꯔꯒ ꯑꯣꯖꯥ ꯇꯤꯖꯦꯟꯗ꯭ꯔꯒ ꯇꯧꯔꯒ ꯑꯩꯅ ꯏꯁꯩꯁꯤꯗꯒꯤ ꯆꯪꯕ ꯍꯧꯔꯛꯈꯤꯕꯅꯦ ꯇꯝꯕ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯀꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯈꯥꯗꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡꯁꯤ ꯂꯧꯕꯤꯔꯛꯏ ꯏꯁꯩꯒꯤ ꯑꯣꯏꯅ ꯃꯇꯝ ꯏꯁꯩꯒꯤ ꯇ꯭ꯔꯦꯟꯁꯤꯗꯗꯤ ꯑꯣꯖꯥ ꯗꯥꯛꯇꯔ ꯍꯥꯃꯣꯝꯅꯕ ꯑꯗꯩ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯗꯨꯝ ꯑꯣꯖꯥ ꯀ꯭ꯂꯥꯁꯤꯀꯦꯜ ꯏꯟꯗꯤꯌꯥꯟ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛꯀꯤꯁꯤꯅ ꯑꯣꯖꯥ ꯍꯤꯃꯥꯆꯜ ꯍꯤꯗꯥꯝ ꯆꯥꯔꯥꯡꯄꯥꯠꯇꯒꯤ ꯑꯣꯖꯥ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯀꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯂꯥꯏꯃꯌꯨꯝ ꯗꯦꯕꯦꯟꯗ꯭ꯔꯖꯤꯠ ꯁꯔꯃ ꯑꯗꯨꯒ ꯑꯣꯖꯥ ꯁꯒꯣꯜꯁꯦꯝ ꯔꯥꯝꯀꯨꯃꯥꯔ ꯁꯤꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯇꯝ ꯏꯁꯩꯒꯤꯁꯨ ꯑꯇꯣꯞꯄ ꯑꯣꯖꯥ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯣꯖꯥꯁꯤꯡꯒꯤ ꯏꯁꯩ ꯁꯛꯆꯔꯤꯕ ꯑꯣꯖꯥ ꯆꯨꯡꯊꯥꯡ ꯀꯃꯂꯥ ꯑꯗꯒꯤ ꯑꯣꯖꯥ ꯕꯤꯃꯣꯂꯥ ꯑꯣꯖꯥ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯌꯥꯝ ꯂꯣꯏꯅꯔꯛꯑꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝ ꯏꯁꯩ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯃ꯭ꯌꯨꯖꯤꯛꯁꯤꯕꯨ ꯃꯃꯥꯏ ꯆꯨꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯈꯥꯗ ꯇ꯭ꯔꯦꯟ ꯇꯧꯕꯤꯔꯦ ꯍꯥꯏꯕꯤꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡꯁꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯥꯁ ꯂꯩꯗꯅꯀꯣ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁꯁꯦ ꯀꯗꯥꯏ ꯐꯥꯎꯕꯗꯤ ꯄꯥꯁ ꯇꯧꯕꯤꯔꯦ ꯆꯍꯤ 5ꯒꯤ ꯕꯤꯁꯥꯔꯠ ꯁꯤ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯇꯨꯡ 2 yearsꯀꯤ ꯀꯣꯚꯤꯠ ꯁꯤꯅ ꯈꯦꯔꯥꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯑꯣꯏꯕ ꯁꯤ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯒꯤꯇꯥꯟꯖꯂꯤ ꯑꯗꯨꯁꯨ 2 yearsꯀꯤ ꯍꯧꯖꯤꯛꯀꯤ ꯈꯦꯔꯥꯒꯔ ꯑꯗꯨꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯂꯩꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔ ꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯑꯍꯥꯟꯕ ꯐꯦꯁ ꯑꯣꯏꯅ 4 semester ꯀꯥꯖꯅꯤ ꯍꯟꯗꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯁꯩꯁꯤ ꯃꯅꯤꯄꯨꯔꯒꯤ ꯈꯛꯇ ꯅꯠꯇꯅꯁꯨ ꯃꯌꯥꯝ ꯍꯣꯜ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯏꯁꯩꯁꯦ ꯐꯣꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯖꯔꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯣꯛ ꯂꯩꯔꯤ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯑꯗꯒꯤ ꯍꯧꯖꯤꯛ ꯇꯥꯛꯄꯤꯈꯤꯕ ꯂꯥꯏꯠ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯔꯤꯕ ꯐꯣꯝꯁꯤꯡꯁꯤꯗꯗꯤ ꯀꯔꯝꯕ ꯐꯣꯝꯁꯤꯡꯗꯤ ꯇꯁ ꯇꯧꯕꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯦ ꯅꯠꯇ ꯁꯪꯀ꯭ꯔꯤꯇꯟꯁꯦ ꯁꯤꯁꯨ ꯁꯛꯂꯛꯑꯦ ꯑꯗꯨꯝ ꯑꯗꯨꯒ ꯐꯣꯛꯁꯦ ꯇꯝꯕ ꯑꯣꯏꯅꯗꯤ ꯇꯝꯃꯛꯇ꯭ꯔꯦ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒ ꯁꯨꯝ ꯔꯦꯗꯤꯑꯣꯗꯒ ꯁꯨꯝ ꯂꯥꯛꯄ ꯈꯣꯠꯄꯁꯤꯗ ꯇꯥꯕꯗꯤ ꯑꯗꯨꯃꯥꯏꯅ ꯐꯣꯛ ꯑꯗꯨꯝ ꯁꯛꯄ ꯈꯣꯠꯄ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯁꯛꯄ ꯑꯗꯨꯒꯨꯝꯕꯗꯤ ꯑꯗꯨꯝ ꯈꯔ ꯂꯣꯏ ꯇꯁ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯗꯤꯚꯣꯁꯅꯦꯜ ꯁꯣꯡꯁꯨ ꯃꯌꯥꯝ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯈ꯭ꯔꯦꯅ ꯇꯥꯖꯩ ꯗꯤꯚꯣꯁꯅꯦꯜ ꯁꯣꯡꯁꯦ ꯍꯧꯖꯤꯛꯀꯤ ꯅꯠꯇ ꯁꯪꯀ꯭ꯔꯤꯇꯟꯁꯤ ꯑꯣꯏꯕꯤꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯣꯜ ꯏꯁꯩꯁꯤꯡ ꯁꯛꯄꯤꯕꯤꯈꯤꯕꯗꯤ ꯂꯩꯕ꯭ꯔꯥ ꯂꯥꯏꯁꯣꯜ ꯏꯁꯩꯁꯨ ꯑꯗꯨꯝ ꯁꯛꯑꯦ ꯑꯗꯨ ꯅꯠꯇ ꯁꯪꯀ꯭ꯔꯤꯇꯟꯁꯤꯗ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯨꯝꯕ ꯖꯩꯒꯒꯨꯝꯕ ꯑꯁꯤꯒꯨꯝꯕꯗ ꯁꯛꯑꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯃꯌꯥꯝꯅꯀꯣ ꯂꯨꯞ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯪꯕꯤꯗꯅ ꯑꯦꯋꯥꯔꯗꯁꯤꯡ ꯄꯤꯕꯤꯔꯛꯄ ꯑꯗꯒꯤ ꯏꯁꯥꯒꯤ ꯑꯦꯆꯤꯞꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯝꯒꯅꯤ ꯀꯔꯝꯕ ꯑꯦꯆꯤꯞꯃꯦꯟ ꯑꯦꯋꯥꯔꯗꯁꯤꯡꯗꯤ ꯐꯪꯕꯤꯈꯤꯕ ꯂꯩ ꯑꯦꯆꯤꯞꯃꯦꯟꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯕꯦꯁ ꯑꯣꯐ ꯑꯃꯤꯛ ꯑꯩꯈꯣꯏꯒꯤ ꯑꯃꯤꯛ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩ ꯀꯥꯡꯂꯨꯞꯁꯦ ꯁꯤꯅ 2010ꯗ ꯕꯦꯁ ꯑꯣꯐ ꯑꯃꯤꯛꯀꯤ ꯋꯤꯅꯔꯁꯤ ꯑꯣꯏꯖꯈꯤ ꯑꯗꯨꯒ ꯀꯪꯂꯩ ꯑꯣꯔꯀꯦꯁꯇ꯭ꯔꯦꯜ ꯒ꯭ꯔꯨꯞ ꯀꯣꯛꯅ ꯁꯤꯟꯕ ꯀꯥꯁꯦ ꯇꯝꯅ ꯁꯤ ꯃꯇꯝ ꯐꯤꯂꯝ ꯏꯁꯩ ꯆꯥꯡꯗꯝꯅꯕ ꯁꯤꯗ ꯑꯍꯥꯟꯕ ꯃꯅꯥ ꯐꯪꯖꯩ ꯑꯍꯥꯟꯕ ꯁꯤꯟꯕꯅꯦ ꯑꯗꯨꯁꯨ ꯑꯗꯩ ꯑꯇꯣꯞꯄ ꯚꯖꯟꯒꯨꯝꯕ ꯀꯣꯝꯄꯤꯇꯤꯁꯟꯒꯨꯝꯕ ꯑꯗꯒꯤ ꯏꯟꯗꯤꯌꯟ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛ ꯀꯣꯝꯄꯤꯇꯤꯁꯟ ꯑꯗꯨꯒꯨꯝꯕꯒꯤ ꯃꯅꯥ ꯑꯗꯨꯝ ꯂꯧꯖꯔꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯁꯦ ꯇꯝꯅꯥ ꯑꯗꯒꯤ ꯑꯃꯤꯛꯀꯤ ꯑꯩꯈꯣꯏ ꯕꯦꯁ ꯑꯣꯐ ꯑꯃꯤꯛ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯑꯍꯥꯟꯕ ꯃꯅꯥ ꯐꯪꯕꯤꯔꯛꯑꯦ ꯀꯔꯝꯕ ꯏꯁꯩꯗꯤ ꯁꯛꯄꯤꯈꯤ ꯍꯥꯏꯔꯤꯕ ꯀꯣꯝꯄꯤꯇꯤꯁꯟꯁꯤꯡꯁꯤꯗ ꯀꯣꯝꯄꯤꯇꯤꯁꯟꯁꯤꯡꯁꯤꯗ ꯕꯦꯁ ꯑꯣꯐ ꯑꯃꯤꯛꯀꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯒꯣꯜꯁꯦꯝ ꯇꯤꯖꯦꯟꯗ꯭ꯔ ꯑꯣꯖꯥꯁꯤꯅ ꯁꯨꯔ ꯄꯥꯜꯂꯒ ꯑꯅꯧꯕ ꯏꯁꯩ ꯁꯛꯑꯦ ꯑꯗꯨꯒ ꯑꯀꯣꯟꯕꯒꯤ ꯂꯥꯁꯀꯤ ꯐꯥꯏꯅꯦꯜ ꯔꯥꯎꯟꯁꯤꯗꯗꯤ ꯃꯥꯙꯕꯤ ꯐꯤꯂꯝꯒꯤ ꯆꯥꯛꯂꯤꯕ ꯂꯝꯃꯦ ꯁꯤ ꯁꯛꯑꯦ ꯑꯗꯨꯒ ꯀꯥꯁꯦ ꯇꯝꯅꯥꯒꯤꯅ ꯐꯥꯏꯅꯦꯜ ꯔꯥꯎꯟꯒꯤ ꯂꯥꯁꯀꯤꯗ ꯂꯝꯂꯥꯟꯕꯅꯤ ꯈꯟꯈꯤ ꯅꯪꯕꯨ ꯇꯧꯕꯁꯦ ꯁꯤꯒꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯏꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈꯤꯕ ꯑꯝꯇꯪ ꯈꯟꯒꯠꯂꯒ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯄꯥꯝꯕꯗꯤ ꯂꯣꯏꯅ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯉꯪꯕ ꯏꯁꯩ ꯑꯃ
oza laisame manana sakpi ki ba maichak film gi lamlan bani khan ki nang bu to bu se si oina khudol tamjage lamlan bani khan ki nang bu lamlan bani khan ki nang bu aina uruba mikuk tuda aina uruba mikuk tuda matam kaya kaya haukraba tungda khalaki nangi wakhal khalaki nangi wakhal nushiba 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 याना फसे इसे सिमकना अखोगी यामना फजना खुदोल तंबीबा सिमकना हाइरिबो कॉम्पिटिशन सिंग असिदा अहानबा मना फंगलपने हाइबसी मसिदा करिसु हंगनिंगाय लेत्रबा वाहंग अमने हायना थमजगे को हाइरिबा कॉम्पिटिशन मयाम अमा फेस तौरगा लाकपीरे अदगी हाइरिबा कॉम्पिटिशन सिंग असि कमाइना यावगदगी हाइबगी कैनोसे आइडिया से फजना लेबिरमने हाइजरिबा अखोगी स्टेज ता काखलपा मतमदा अखोई सिंगर बु ओइरो और परफॉर्मर अमना स्टेज ता काखलपा मतमदा स्टेज फ्राइट हाइबसे अदमक लैगनी अदुगा हाइरिबा स्टेज फ्राइट से इसागी ओइना करमाइना कंट्रोल तौबिरगा मयामदा परफॉर्मेंस पीबीबगे competition हाइबसे मियोय खुतिंग मक्ता याम पाखतपा जे दुम लोइन यावेबा हाइबदी इचम चमने स्टेज परफॉर्मेंस मी खुतिंगी उतारगसु ऐसे competition अमा यावदोइने हाइतारगदी पाखतपसे दुम हेड दुम मी हुनचोम खोइपसे याम तो यावे दुगा थोला कांदबुदी जस्ट म्याम उबदा दुम हेना पाखले दुबो कॉन्फिडेंस लेना इसादा अमता उद्रेददी हाइबदी competition इसे छलपा मतमददी बाबू फमी बजिंग अमता उद्रेबा pra dum normally khara dum lapna yengaga babok se uda bida haitare wakhanda saga charaga dum isagi sei sida lupsallaga hoi hariba sina aikoi babok na onselakpa matamda stage fright leibasi control tawda yam chawna mating pang hebi yam nungai ji aduga aikoi wangkhem Bidyamani na ngasi bawda isai sakpirakpa myam sida yamana remake अखोगी अहल लमन सिंग सकपीरम इसै सिंग रीमेक तौथोक्तुना अनोब महाव अमा पीरब मतंगदा मयामदा खुदोल तंबीबगी हाइरिबसी यामना मखल मखल मयाम अमा चंगसिनबिरकपसे हाइरिबसी तौबीगे हाइना खनबिरखरिसे करमबदि करीदगी खनबिरखिबनो अदुगा कमाइन तौरगा मसी होबिरखिबनो वारी मते अमतंग थंबियो अइना अरीबो ओजा सिंग थंबिरब ममल यामला इसै सिंगजे सआगा आइगे practice तौजरे हाइतारे अदगी competition याव सिनबा मतमदसु अदुगुम्बा खरा यामना क्लास लेबा इसै सिंगिना हेना participant तौजरे अदगी दुम sakpa adumai dum horaki haitare aduga oja singa thambirem bai sei singje yamna magul leiba di panghai da haijan ba pang sakjan manata ba yamna akhoi gi khanau gi utpa ya ba yam talented oi ba isei ngata oi aduna ina pamja isei gi lam sida disi fawo changsin bire aduga mayam na su sakhang bi ba singer moi bire isei na taba atopa isagi hobby sing di kari kari lebi isagi hobby haise aise chak thumugumba da adum pamjai ka adum adaya topa sum leinung thaba adugumba khra adum pamjai professional oina singer amoina di changsin biri adubu art form si isai sina taba art form atopa singda ngasai ichi theater yaw haina stapi khre ko adu atopa theater gumba adagi jagoi isai na chingba sigumba art form adagi acting na chingba dadi changbi ki labor au aise an bada hosiki agoi je na yawiba theater kenjong lang sida acting tawjakhre adagi dui matung de acting tong nei sai jum sakpa yawgre adagi roop mohol theater gi su isai drama gi sai dum changle aduga ai sana album on khak ningon chakobaga mai leina ba album on puthok sakhi dai sana act tawjaki sana su sakpi ki ba aduga sana su act tawbi ki ba hai bi sai se ningsing biraga ri mateng tan khudol tambi ho ai ningjang jai matem khudol tamjake Ningo sing na kaurang na dangay jaba Hiyang gay gini ni
panbani Ningol singna khaurang na dangai jaba Hiyang gai gini panbani Khaurang na dangai jarak panumito Oire ngasi nomadu Ketharadana Makke shimduna Ipam lamdam tamna Nungai na chatkani Ningol singna khaurang na dangai jaba yamna fazana khudol tambiri akhoi ningol chakauba hiangai gi nini panbagi ningol chakauba haibsdi maitei khoi gi damak tadi yamna maroi ba mabung mapwa oibagi adugum laba mari do hena chisalana ba adugum ba numidam oiribani hariba akhoi gi music video album ase kamain torga conceive to virakibano haibadi kamaina hobi rakibano adagi isai se nambagi si experience matem tang wari wina thambi Ningol chakaubugi isai nambagi no se asmatang se asiki mate aingonda yam kaino tawong khane yam juwagi ka aduga akoigi manipur gi festival gumba sida isai puthogadi sida dum isai se adugi festival du la ko matamda dum isai ji nau han ba haitare aduna khoi ningol gi su oibani naina ningol chakobugi isai am tangdi aina namjage ek tawjagi busi jo aina ai tonda na kumjage na khangide atopa actress ama yauraga aiga tawraga maina kumge na khangi badu moi schedule changna da ba khotaba adagi numit sei ji chakau busu kuisalaktraba 15 days mukta ngaira kanda namgi bane engonda yam wana dum aina dum chenjaraga numit 3 days tang namaga sei siloga suki mate engonda yamna wa ba haiba mo oige do dumdi lora kana yam nungai bam phang ngasai wa gi ba mayam do khoi gi sei sina thora ba matamda yamna nungai ba khoi gi awa ba khudima kaw ngam bagi adugum laba kino ma pibi re aduga mayam na su fazana accept to bi gi ba adugum laba sei moi gi wari su yam nungai ri wari gi marak that na aten ba break am tang lojage break tagi thunan jake mayam yeng ta dum libi Panthoibi embroidery da hauzik miyamna yamna pamna riba top blouse fanek sengau porloi amadi kangkhal na chingba luhongba da changba khudingmak amadi nupi oibi singi akemogi potlam khudingmak ahongba mamal da fangbiragani loinana order su luxury lengsin birau ngasimak Panthoibi embroidery Sagolban Khamnam Bazar opposite Oriental College Imphal contact number 70054022267 service oiriba lamjingba capna miyamgi sebada leizari Manipur gi district sing amadi mapal lam sing da chananabagi book tawbiu luhongbagi akhanaba discount su pizari hena kupamarol gi dama contact tawbirau 18 The Great Wedding Sale by Mobile Furniture. break ki matungda myam phunong putaram na okchari makhata ba wari sajage akhoi isai sida ngasi bok changsin birakpa matamda akhoi music composer music director tongan ba kaya ama thenga birak lamni ado karam ba music director music composer singa work to mina kre music director se ahan ba ai oja sagol semti jendra oja gi makhada tawjakre duga Jiten Kumar Naurem adagi to hazikna kokobi ana asargamgi musician jo oiba magnasu magi makhada su saksakhre duga atopa music haji anoba khradi tawjari punjari aduga akhoi isai sida changchala ba matamda akhoi manipur gi chanabi haijagadra akhoi lekai da isai toba adagi music concert toba singda isa su soidram gi chatpiram lagani tongan ba musical group orchestra me ama thengna biram gani haiba sing siga work tawmina basi karamba experience phangi aduga khwaidagi hena nungai ba orchestra group band haijab tare maduna karamba na oi orchestra band jingje simane hele haningai leite loi nungai loinak nungai ba yam nungai je aduga akhoi singer singna isai sakpa matamda akhoi music haibasidi loan leite haine music has no language haina ba leiko aduna akhoi isai sapira pa matamda manipuri loan na taba atopa loan singda akhoi sakpi gi isai singda lebira ang atopa loan jingda sakre akhoi khunda minari ba chothe sigi loan na sakre aduga
bihuginena Assamdagi amakak music director amakak laki aduga Assamese amaga sakhi hojiki chothe londa sakpi griba isai se ningsem biraga di mati am tam khutol tam biradi am ngai jeni so thi gi si am kui mandan ai ji kaw thogre preparation ju tawro hodre ha kesu kai de khoi mathangi atop episode sing da khoi preparation fazana tawraga khoi isai se khudol tamna ba khoi hona jage aduga khoi gi isai se manipuri isai se sum sakle salak pa matam da khoi gi manipur gi mapan da manipur gi wang ma da hijab tare manipur gi wang ma isai se present to biru badi lay bra aduga masida khoi gi achievement adagi award na pibirak padi award na chingba pibirak padi lay kaino gi akhoi youth festival sida Ranchi University da ai akhoi light music ki oina solo performance competition hai tare akhoi represent ora chatle Manipur gi oina aduga group da akhoi folk orchestra hai da akhoi Manipur gi oiba traditional music myam se asigi jo ai participant tawjai aduga dui matung da mu select phangaga Kolkata University gi da present tawjarure aduga hanta ikui da bida akhoi Manipur matam isai sigi oina Punjab University gi da MI moi engineering college hai tare aduda hanta participate tawjarure tongan mafam sing sida akhoi gi atopa state sing gi singer sing musician sing myam ama lakpiram doini aduda mafam duda mayam ama thengna bire mayam duga yengnaruba matam da akhoi Manipur gi oina isai akhoi music se karam standard to lay na khanbi mayam dugo yengnarade akhoi di Manipur se asuki matik market pick pa hai tare lan budiam lejaraga dum kano proportion oidaba haigadra honaba thijan dongwa pa haigadra akhoi khara di khenare dubu leirami ba hani leirami changdagi di asuki matik amo encourage habidi kano tawrene upgrade tawrene khalle du khena budi yam tina leiri hairi ba khena ba se leitana ba Manipuri music Manipuri isai se masi akhoi gi awang ba thakta pukhatna ba kari kari di tawba yai ni sagi mota khanbi akhoi sai sana tawjari ba simpham sida yam khangna haitare class leina khangna professional una jangjan ba aduga asida oina aina upgrade tarpani na khanjai professional oina makhong singna changagadi soidana maki Manipuri isai Manipuri music se soidana maki chokhalakani haiba yam phaja wakhalon aduga isana sakpi ki ba akhoi hojik phawdi release tawdriba release tawrakada isai sing de lebibra hojik leise isana sasagi ba hantak aigi lakanungda na aigi amkhak first edition amkhak tawjaki second na present tawjaraga sida sigi second edition je hantaki March ki first week second week swai da tawbagi plan lay aduda oja singa sakpira be sei sing khara khudol tamjagani adugi matungda aina saksakiba sei khara release tawjagani video album goloina adugi khara preparation tawjari hairi base release ti tawdre dubo teaser oina akhoi kitang sak marak tudagi ama ni dang khangat piraga sakpiramada kaiba leitragadi matiam tam khudol tambio khudol tamjage isai se ani puna sakmina bo oidoine amarjet lorem bang sakmina doine mana sudu music director oiba aigi isagi aigi part to saksage thamoi de piba nungsi bani nangi na phomda yauraklido nungsi base lausin ba hai jawle na manghan biganu aigi e phomda nangi na phomda panthungi tamkrabani aibu nungsina aibu koidana nungsina thambi Manipuri lol na taba akhoi chothe amadi akhoi Assamese na chingba lon singda isai khudol tambi khreina takpire Assamese lon da khudol tambi khribe isai asi akhoi ningsing biraga di mate kam tam khudol tambi khara di koire do akhoi lon masuna tabanina ningjang badi khara di wala di preparation tawrok tres mai hangni khangdamina mate am khudol tamjage soi ki balan ki ber so tom tv yengbiri ba viewers sing na ngapina ba aina haijari हो जारे मोहिना हो मोरे मोइना जान ओ मोरे मोइना जान केतियानु तुमाक पा तुपोनी ओइन धरे हाती मते से को तम जरा याम फसवा अखोगी Assamese की ओइबा याम फेस्टिव मूड ओइबा दुगुम लबाय सैनी याम फसै बिरिबा अखोगी Bidyamani की अखोगी सक्सेस से ओइना बखना बदा कना कना द क्रेडिट पिबिनी क्रेडिट से याम मेगी अहान बदा आई family na yadradi aina pame na family support yaudadi hiram khudi amu tamai pang ngamde na khanje aduga ai waja guru adagi ai hojik saikon haina ai music ki kaino institute amala jari se sida yawbiri ba ming oina panjarabada waja da nabi laishram
ꯑꯣꯖꯥ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯕꯤꯕꯅꯦ ꯑꯗꯒꯤ ꯑꯣꯖꯥ ꯇꯤꯖꯦꯟꯗ꯭ꯔ ꯁꯒꯣꯜꯁꯦꯝ ꯇꯤꯖꯦꯟꯗ꯭ꯔ ꯑꯣꯖꯥꯁꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯗꯨꯒ ꯑꯩꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯑꯗꯨꯒ ꯇ꯭ꯔꯦꯖꯔ ꯑꯩꯒꯤ ꯏꯕꯨꯡ ꯅꯨꯡꯁꯤꯖꯔꯕ ꯗꯥ ꯖꯨꯒꯤꯟ ꯑꯗꯨꯒ ꯅꯟꯗꯣ ꯁꯣꯏꯕꯝ ꯃꯣꯏꯗꯁꯨ ꯄꯤꯅꯤꯡꯉꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅꯗꯤ ꯚꯥꯕꯣꯛ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯌꯨꯋꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯗꯦ ꯃꯣꯏꯗꯁꯨ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯅꯤꯡꯉꯦ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯈꯜꯂꯣꯟꯅꯤ ꯀ꯭ꯔꯦꯗꯤꯠ ꯃꯌꯥꯝꯁꯦ ꯄꯤꯔꯕ ꯃꯇꯨꯡꯗ ꯚꯤꯌꯨꯋꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯕꯅꯤ ꯑꯣꯗꯤꯌꯦꯟꯁꯇꯁꯨ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯗꯤꯠꯁꯦ ꯄꯤꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯉꯁꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯏꯁꯩꯒꯤ ꯇ꯭ꯔꯦꯟꯁꯦ ꯁꯤꯗ ꯏꯁꯥꯅ ꯑꯣꯕꯖꯔቭ ꯇꯧꯕꯤꯕ ꯑꯐꯕꯕꯨ ꯑꯣꯏꯔꯦ ꯐꯠꯇꯕꯕु ꯑꯣꯏꯔꯦ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯑꯣꯏꯔꯦ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯀꯔꯝꯕ ꯍꯤꯔꯝꯁꯤꯡ ꯑꯣꯕꯖꯔቭ ꯇꯧꯕꯤ ꯑꯩꯅ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕꯀꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯌꯥꯝ ꯂꯩꯕ ꯑꯣꯖꯥ ꯒꯨꯔꯨ ꯃꯁꯛ ꯈꯪꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒꯨꯝꯕ ꯈꯪꯗꯕ ꯑꯅꯝꯕꯅ ꯈꯨꯗꯤꯡꯃꯛ ꯈꯪꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯈꯪꯗꯕ ꯈꯔ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒꯨꯝꯕꯁꯦ ꯈꯔ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯃꯥꯅ ꯈꯪꯗ꯭ꯔꯤꯕꯁꯤꯡꯗꯣ ꯈꯔ ꯍꯣꯠꯅꯅꯤꯡꯕꯒꯤ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯍꯣꯠꯅꯔꯒ ꯂꯥꯛꯍꯟꯅꯤꯡꯕ ꯍꯤꯔꯝ ꯆꯪꯉꯛꯄ ꯑꯗꯨꯒꯨꯝꯕ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯃꯤ ꯑꯃ ꯑꯣꯏꯅ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯪꯉꯛꯏꯕ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤꯗ ꯆꯪꯗꯕ ꯌꯥꯗꯕ ꯍꯤꯔꯝꯁꯤꯡ ꯆꯪꯗꯕ ꯌꯥꯗꯕ ꯒꯨꯟꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯣꯠꯅꯒꯗꯕ ꯍꯤꯔꯝꯁꯤꯡꯁꯦ ꯀꯔꯝꯕꯅꯦꯅ ꯈꯟꯕꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯁꯨꯝ ꯄꯟꯖꯈ꯭ꯔꯦ ꯑꯩꯅ ꯆꯪꯉꯛꯏꯕ ꯍꯤꯔꯝꯁꯤꯗ ꯀꯔꯝꯕ ꯒꯨꯟ ꯆꯦꯜꯂꯒ ꯀꯃꯥꯏꯅ ꯑꯩꯅ ꯁꯤꯗ ꯍꯣꯠꯅꯔꯒ ꯑꯩꯁꯦ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯣꯖꯥ ꯒꯨꯔु ꯑꯃꯒꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯑꯣꯖꯥ ꯒꯨꯔु ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯖꯔꯤꯕ ꯇꯝꯕ ꯍꯥꯏꯕꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯇꯝꯕ ꯑꯗꯨꯒ ꯇꯝꯕ ꯂꯣꯏꯕ ꯅꯥꯏꯗꯕ ꯑꯗꯨꯒ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯩꯅꯁꯨ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯗꯨꯒ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯦ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯆꯪꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯒ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯍꯟꯅꯤꯡꯉꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯇꯥꯛꯄꯤꯈꯤꯕꯗ ꯃꯥꯁꯇꯔ ꯇꯧꯔꯤꯅꯁꯨ ꯇꯥꯛꯄꯤꯔꯦ ꯑꯗꯒꯤ ꯏꯁꯩ ꯇꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟ ꯑꯃꯁꯨ ꯆꯪꯁꯤꯟꯕꯤꯔꯤ ꯑꯗꯒꯤ ꯏꯁꯥꯒꯤ ꯄꯔꯁꯅꯦꯜ ꯂꯥꯏꯐ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯕꯦꯂꯦꯟꯁꯁꯦ ꯏꯁꯥꯅ ꯀꯃꯥꯏꯅ ꯄꯨꯕꯤ ꯁꯤꯒꯤ ꯕꯦꯂꯦꯟꯁꯁꯤ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯗꯤ ꯋꯥꯖꯩ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯒꯜ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯕꯅꯤ ꯁ꯭ꯇ꯭ꯔꯒꯜ ꯆꯪꯉꯦ ꯑꯗꯣ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯑꯩꯒꯤ ꯀ꯭ꯂꯥꯁ ꯑꯣꯖꯥꯒꯤꯗ ꯔꯤꯌꯥꯁ ꯇꯧꯕ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤꯁꯦ ꯄꯨꯡ 10ꯗꯒꯤ ꯀ꯭ꯂꯥꯁ ꯍꯧꯋꯦ ꯑꯗꯨꯅ ꯑꯃꯨꯛ ꯅꯨꯡꯗꯥꯡ ꯏꯁꯩ ꯆꯠꯄ ꯈꯣꯠꯄ ꯇꯧꯔꯛꯄꯅꯤꯅ ꯍꯧꯒꯠꯄ ꯉꯝꯗꯗꯅ ꯁꯨꯝ ꯀ꯭ꯂꯥꯁ ꯃꯤꯁ ꯑꯣꯏꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯏꯁꯩ ꯑꯃꯨꯛ ꯆꯠꯂꯨꯔꯅꯤ ꯍꯜꯂꯒ ꯀ꯭ꯂꯥꯁ ꯆꯠꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯒꯤꯁꯨ ꯄꯔꯁꯅꯦꯜ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯣ ꯃꯣꯏ ꯐꯦꯃꯤꯂꯤꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯈꯔ ꯑꯗꯨꯒꯨꯝꯕ ꯇꯧꯅꯕ ꯍꯣꯠꯅꯕꯁꯦ ꯃꯦꯅꯦꯖ ꯇꯧꯕꯁꯦ ꯋꯥꯗꯤ ꯋꯥꯏ ꯑꯗꯨꯕꯨ ꯉꯝꯅꯕꯗꯤ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯁꯩꯒꯤ ꯂꯥꯏꯟꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯪꯁꯤꯟꯕꯤꯔꯦ ꯀꯗꯥꯏ ꯐꯥꯎꯕꯗꯤ ꯆꯪꯁꯤꯟꯕꯤꯒꯦꯅ ꯈꯟꯕꯤꯔꯦ ꯑꯩꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯈꯩ ꯑꯗꯨꯒ ꯑꯩꯒꯤ ꯍꯣꯠꯅꯕꯁꯦ ꯑꯩ ꯁꯤꯗ꯭ꯔꯤꯐꯥꯎ ꯍꯣꯠꯅꯒꯦꯅ ꯈꯜꯂꯦ ꯑꯗꯨꯝ ꯑꯩ ꯁꯤꯗ꯭ꯔꯤꯐꯥꯎ ꯆꯪꯖꯅꯤꯡꯉꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯂꯥꯏꯐꯇꯀꯣ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗ ꯀꯔꯤ ꯄ꯭ꯂꯥꯟꯗꯤ ꯂꯩꯕꯤꯔꯤ ꯀꯔꯤ ꯇꯧꯒꯦꯅꯗꯤ ꯈꯟꯕꯤꯔꯤ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯩꯒꯤ ꯑꯣꯏꯖꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯂꯤꯡꯈꯠꯆꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖ ꯑꯗ ꯁꯤꯗ ꯑꯗꯨꯝ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯖꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯧꯖꯤꯛꯇꯤ ꯀꯣꯂꯦꯖ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯇ ꯇꯤꯆꯔꯁꯀꯤ ꯑꯣꯖꯥꯁꯨ ꯂꯣꯏ ꯍꯥꯞꯄꯦ ꯁꯤꯒꯨꯝꯕꯗ ꯑꯩꯅ ꯇꯥꯛꯄꯤ ꯑꯩꯅ ꯈꯔ ꯍꯩꯖꯔꯤꯕ ꯑꯣꯖꯥꯗꯒꯤꯈꯔ ꯇꯝꯖꯔꯛꯏꯕ ꯑꯩꯉꯣꯟꯗ ꯈꯔ ꯌꯥꯎꯖꯔꯤꯕꯁꯦ ꯑꯩ ꯈꯔ ꯇꯥꯛꯊꯣꯛꯆꯒꯦꯅ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯡꯁꯤꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯩꯀꯣ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ ꯑꯗꯨꯒ ꯀꯔꯝꯕ ꯃꯐꯝꯁꯤꯡꯗꯗꯤ ꯇꯥꯛꯄꯤꯔꯝꯃꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯁꯦ ꯀꯩꯅꯣꯗ ꯈꯨꯔꯥꯏꯗ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯈꯨꯔꯥꯏꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯅꯤꯈꯛꯇꯪꯗ ꯑꯩꯅ ꯀ꯭ꯂꯥꯁ ꯇꯧꯖꯩ ꯁꯤꯁꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯀ꯭ꯂꯥꯁ ꯆꯠꯄ ꯉꯝꯖꯗꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤꯁꯨ ꯇꯝꯕ ꯑꯗꯒꯤ ꯑꯩ ꯊꯕꯛ ꯃꯌꯥꯝ ꯂꯩꯕꯅꯤ나 ꯑꯗ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯕꯜꯁꯤꯡꯒ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕꯗꯒꯨꯝꯕꯁꯨ ꯇꯥꯛꯄ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯇ꯭ꯔꯤ ꯂꯩꯖꯩ ꯑꯩꯁꯨ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯇꯧꯖꯩ ꯑꯉꯥꯡꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯑꯗꯨꯝꯕ ꯊꯕꯛꯁꯨ ꯆꯠꯊꯕꯤꯔꯤꯕꯀꯣ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯦꯡꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯡꯒꯔꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯒꯤꯇꯥꯔꯕꯨ ꯑꯣꯏꯔꯣ ꯍꯥꯔꯃꯣꯅꯤꯌꯝ ꯑꯣꯏꯔꯣ ꯑꯗꯒꯤ ꯇꯥꯟꯄꯨꯔꯥ ꯑꯣꯏꯔꯣ ꯃꯥꯒꯤ ꯃꯁꯥꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡ ꯁꯤꯖꯤꯟꯅꯕ ꯍꯩꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯀꯦꯄꯦꯕꯤꯂꯤꯇꯤ ꯂꯣꯏꯅ ꯂꯩꯅꯕ ꯏꯁꯥꯒꯤꯗꯤ ꯀꯔꯝꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡꯗꯤ ꯄꯥꯏꯕ ꯉꯝꯕꯤ ꯏꯟꯗꯤꯌꯟ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯇꯥꯟꯄꯨꯔꯥ
ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯥꯔꯃꯣꯅꯤꯌꯝ ꯑꯗꯨꯒ ꯒꯤꯇꯥꯔꯁꯤꯁꯨ ꯈꯔꯒꯗꯤ ꯇꯝꯕ ꯍꯧꯔꯝꯃꯦ ꯑꯗꯣ ꯑꯃꯨꯛ ꯂꯦꯞꯊꯣꯛꯈꯤꯕꯗꯒꯤ ꯈꯔ ꯀꯥꯎꯔꯦ ꯏꯁꯩ ꯁꯛꯄꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯇꯥꯟꯄꯨꯔꯥ ꯍꯥꯔꯃꯣꯅꯤꯌꯝ ꯑꯃꯗꯤ ꯒꯤꯇꯥꯔꯅꯆꯤꯡꯕꯁꯨ ꯑꯩꯈꯣꯏ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯉꯝꯕꯤꯔꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯔꯃꯣꯅꯤꯌꯝ ꯑꯃꯗꯤ ꯇꯥꯟꯄꯨꯔꯥꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯔꯒ ꯄꯤꯕꯤꯈꯤꯕꯁꯤꯡꯗꯤ ꯌꯥꯎꯔꯣ ꯇꯥꯟꯄꯨꯔꯥꯅ ꯁꯤꯖꯤꯟꯅꯔꯒ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯈꯤꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯋꯥꯔꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯁꯩ ꯑꯃꯃꯨꯛ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯏꯁꯩꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯁꯩ ꯉꯁꯥꯏ ꯁꯛꯆꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯦꯛ ꯃꯅꯤꯄꯨꯔ ꯚꯤꯗꯤꯑꯣ ꯃ꯭ꯌꯨꯖꯤꯛꯁꯦ ꯁꯤꯗ ꯏꯁꯩ ꯑꯃꯈꯛ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯨꯊꯣꯛꯆꯕꯗꯤ ꯅꯠꯇꯦ ꯑꯗꯨꯗ ꯁꯛꯆꯈꯤꯕ ꯑꯍꯥꯟꯕ ꯏꯁꯩ ꯑꯃꯈꯛ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯀꯩꯁꯥꯝꯊꯣꯡꯅꯤꯗ ꯀꯩꯁꯥꯝꯄꯥꯠꯂꯝꯕꯤꯗ ꯎꯅꯁꯤ ꯍꯥꯏꯈꯤꯕ ꯉꯥꯏꯔꯝꯗ ꯋꯥꯅꯤꯗ ꯀꯩꯁꯥꯝꯊꯣꯡꯅꯤꯗ ꯀꯩꯁꯥꯝꯄꯥꯠꯂꯝꯕꯤꯗ ꯎꯅꯁꯤ ꯍꯥꯏꯈꯤꯕ ꯉꯥꯏꯔꯝꯗ ꯋꯥꯅꯤꯗ ꯊꯥꯖꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯇꯝꯁꯤꯒꯤ ꯄꯥꯈꯪꯁꯤꯡ ꯀꯩꯁꯥꯝꯊꯣꯡꯅꯤꯗ ꯀꯩꯁꯥꯝꯄꯥꯠꯂꯝꯕꯤꯗ ꯎꯅꯁꯤ ꯍꯥꯏꯈꯤꯕ ꯉꯥꯏꯔꯝꯗ ꯋꯥꯅꯤꯗ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤ ꯏꯁꯩ ꯑꯁꯤꯃꯛꯁꯨ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯌꯥꯝꯗ ꯍꯤꯠ ꯆꯠꯈꯤꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯑꯃ ꯑꯣꯏꯈꯤꯕ ꯏꯁꯩꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯔꯤꯃꯤꯛꯁ ꯑꯩꯈꯣꯏꯒꯤ ꯔꯤꯃꯦꯛ ꯇꯧꯕ ꯏꯁꯩꯁꯤꯡꯁꯤꯗ ꯂꯥꯛꯆꯔꯒ ꯀꯔꯝꯕ ꯑꯣꯖꯥꯁꯤꯡꯒꯤ ꯏꯁꯩꯁꯤꯡ ꯔꯤꯃꯦꯛ ꯇꯧꯕꯤꯈ꯭ꯔꯦ ꯑꯅꯝꯕꯅꯗꯤ ꯑꯣꯖꯥꯁꯤꯡꯅ ꯁꯛꯄꯤꯔꯝꯕ ꯏꯁꯩꯁꯤꯡꯁꯦ ꯔꯤꯃꯤꯛ ꯇꯧꯕ ꯍꯥꯏꯁꯦ ꯔꯦꯀꯣꯔꯗꯤꯡ ꯑꯣꯏꯅ ꯇꯧꯕ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯒꯅ ꯔꯦꯀꯣꯔꯗꯤꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯧꯅ ꯔꯦꯀꯣꯔꯗꯤꯡ ꯑꯃꯨꯛ ꯇꯧꯔꯒ ꯑꯣꯖꯥꯁꯤꯡꯒꯤ ꯏꯁꯩꯁꯤ ꯏꯁꯥꯅ ꯁꯛꯄꯤꯔꯒ ꯅꯝꯕꯤꯔꯤꯁꯦ ꯀꯔꯝꯕ ꯑꯣꯖꯥꯁꯤꯡꯒꯤ ꯏꯁꯩꯁꯤꯡꯗ ꯍꯦꯟꯅ ꯇꯧꯕꯤꯒꯦ ꯔꯦꯀꯣꯔꯗ ꯑꯣꯏꯅꯗꯤ ꯇꯧꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯛꯆꯔꯤꯁꯦ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯇꯧꯕꯗꯤ ꯌꯥꯎꯗ꯭ꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯒꯣꯜꯁꯦꯝ ꯇꯤꯖꯦꯟꯗ꯭ꯔꯒ ꯑꯣꯖꯥ ꯁꯨꯅꯤꯇꯥ ꯅꯦꯄ꯭ꯔꯝꯒ ꯁꯛꯄꯤꯈꯤꯕ ꯑꯃꯇꯪꯗꯤ ꯔꯤꯃꯤꯛꯁ ꯇꯧꯖꯈ꯭ꯔꯦ ꯑꯗꯨ ꯑꯇꯣꯞꯄꯗꯤ ꯔꯤꯃꯤꯛꯁ ꯇꯧꯖꯗ꯭ꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯡ ꯑꯁꯤꯁꯨ ꯃꯌꯥꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯝꯅꯒꯅꯤ ꯍꯥꯏꯔꯤꯕ ꯔꯤꯃꯤꯛꯁ ꯇꯧꯈ꯭ꯔꯤꯕ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯈꯨꯗꯣꯜ ꯇꯝꯖꯒꯦꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯚꯤꯌꯨꯋꯔ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕꯁꯨ ꯍꯥꯏꯖꯔꯤ ꯅꯪꯗꯤ ꯆꯤꯇ꯭ꯔꯀꯥꯔꯅꯤ ꯆꯤꯇ꯭ꯔꯀꯥꯔ ꯌꯦꯛꯂꯝꯕꯅꯤ ꯑꯩꯕꯨ ꯅꯪꯅ ꯍꯥꯞꯄꯤꯔꯝꯗ꯭ꯔꯦ ꯊꯋꯥꯏꯗꯤ ꯍꯥꯞꯄꯤꯔꯝꯗ꯭ꯔꯦ ꯊꯋꯥꯏꯗꯤ ꯅꯪꯗꯤ ꯆꯤꯇ꯭ꯔꯀꯥꯔꯅꯤ ꯆꯤꯇ꯭ꯔꯀꯥꯔ ꯆꯤꯇ꯭ꯔꯀꯥꯔ ꯏꯁꯩꯁꯨ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤꯀꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯏꯁꯩ ꯁꯛꯀꯦꯅ ꯈꯟꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯍꯧꯒꯠꯂꯛꯂꯤꯕꯁꯤꯡꯁꯦ ꯁꯤꯗ ꯀꯔꯝꯕ ꯑꯦꯗꯚꯥꯏꯁꯁꯤꯡ ꯄꯤꯕꯤꯅꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯄꯤꯖꯅꯤꯡꯕ ꯑꯦꯗꯚꯥꯏꯁꯇꯤ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯒꯨꯔꯨ ꯃꯁꯛ ꯈꯪꯕ ꯑꯗꯨꯒ ꯊꯛꯁꯤ ꯈꯥꯁꯤ ꯑꯗꯩ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯍꯤꯔꯝꯁꯤꯗ ꯌꯥꯝ ꯃꯃꯨꯠ ꯇꯥꯅ ꯈꯪꯅ ꯆꯪꯕ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯅꯥꯏꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯄꯥꯝꯖꯩ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯋꯥꯍꯪ ꯑꯗꯣꯝꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯋꯥꯁꯤ ꯊꯨꯅ ꯍꯪꯉꯒ ꯀꯣꯏꯁꯟꯁꯤ ꯊꯨꯅ ꯍꯪꯉꯒ ꯏꯁꯥꯅ ꯊꯨꯅ ꯑꯟꯁꯔ ꯈꯨꯝꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯔꯥꯎꯟꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯔꯥꯎꯟꯅꯤ ꯌꯥम entertaining ओइनी हाइनसु खंजे अहानबो क्वेश्चन हंगजरके कंबियु इसासी पॉलिटिक्स ता चंगदबा याद्रे करंबा पॉलिटिकल पार्टी दा चंगबिगनी बीजेपी और कांग्रेस ꯑꯩꯗꯤ ꯄꯥꯔꯇꯤ ꯑꯅꯤꯃꯛꯁꯦ ꯑꯝꯇ ꯆꯪꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯃꯒ ꯑꯣꯏꯅ ꯌꯥꯎꯅꯤꯡꯉꯤ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯄꯥꯔꯇꯤ ꯑꯅꯤꯁꯤꯗ ꯆꯪꯅꯤꯡꯗ꯭ꯔꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯩꯒꯤꯅꯣ ꯑꯅꯤꯃꯛꯁꯦ ꯂꯣꯏ ꯐꯔꯦ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯑꯃꯃꯨꯛ ꯌꯦꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯑꯃꯃꯨꯛ ꯍꯦꯟꯕ ꯑꯅꯤꯁꯨꯕ क्वेश्चन मणिपुर पुलिस डिपार्टमेंट दा करीगुंबा हिरम अमा सेमदोकपा याबगी तंजा फंगलबदी करी सेमदोकपिगनी ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯁꯨꯗꯨꯕꯨ ꯂꯥꯛꯁꯟꯅꯕ ꯍꯣꯠꯅꯕꯗ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯄ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯦꯅꯤ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯇꯧꯅꯤꯡꯗꯦ ꯑꯗꯨ ꯑꯩ ꯇꯧꯔꯣꯏꯅ ꯈꯜꯂꯦ ꯑꯗꯨꯒꯨꯝꯕ ꯁꯦꯝꯗꯣꯛꯅꯤꯡꯉꯦ ꯃꯤꯌꯥꯝꯗ ꯆꯠꯊꯕ ꯑꯗꯨꯒꯨꯝꯂꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯇꯥꯛꯄꯤꯕꯅꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟꯗ ꯏꯁꯥꯅ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯊꯣꯛꯆꯕꯁꯦ ꯀꯔꯤ ꯀꯔꯤ ꯍꯤꯔꯝꯁꯤꯡꯗ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯆꯥꯎꯊꯣꯛꯆꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯪ ꯇꯞꯄ ꯂꯤꯔꯤ ꯈꯨꯔꯤꯕ ꯑꯗꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯂꯥꯟ ꯁꯤꯗ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯤ ꯅꯨꯄꯤ ꯂꯥꯟꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯅꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯖꯔꯤꯕ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯕꯦꯁ ꯇꯧꯕ ꯁꯩꯁꯛꯄꯤ ꯍꯥꯏꯕ ꯐꯤꯜꯝ ꯑꯃ ꯅꯝꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤꯗ ꯀꯅꯥꯗ ꯀꯨꯝꯍꯟꯕꯤꯒꯅꯤ ꯑꯦꯛꯇꯔꯁꯦ ꯏꯁꯥꯁꯤ ꯔꯣꯜꯗꯣ ꯄ꯭ꯂꯦ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯦꯛꯇꯔꯗꯨꯅ ꯀꯔꯝꯕ ꯑꯦꯛꯇꯔꯗ ꯀꯨꯝꯍꯟꯅꯤꯡꯉꯤ ꯑꯣ ꯑꯩ ꯏꯁꯥꯁꯦ ꯑꯩꯅ ꯑꯦꯛ ꯇꯧꯖꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯕꯦꯁ ꯇꯧꯕ ꯁꯩꯁꯛꯄꯤ ꯀꯧꯕ ꯐꯤल्म ꯑꯃ ꯅꯝꯃꯦ ꯍꯥꯏꯔꯤꯕ ꯐꯤल्मꯁꯤ ꯑꯦꯛꯇꯔ ꯑꯃꯅ ꯁꯣꯝꯁꯦ ꯑꯦꯛꯇꯔ ꯑꯃꯅ ꯑꯦꯛ ꯇꯧꯒꯗꯣꯏꯅꯦꯕ ꯁꯣꯝꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨ ꯀꯔꯝꯕ ꯑꯦꯛꯇꯔꯅ ꯑꯦꯛ ꯇꯧꯍꯟꯅꯤꯡꯒꯦꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯣꯏꯕꯅ ꯑꯗꯨꯝ ꯕꯂꯥꯁꯤ ꯑꯣꯏꯅ ꯀꯨꯝꯍꯟꯅꯤ ꯈꯜꯂꯦ ꯕꯂꯥꯗ ꯀꯨꯝꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯅꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯏꯁꯩ ꯁꯛꯄꯤ ꯑꯃꯅ ꯄꯨꯟꯁꯤꯗ ꯁꯨꯛꯆꯥ ꯆꯥꯔꯣꯏꯗꯕ ꯆꯤꯟꯖꯥꯛ ꯑꯃ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤꯗꯤ ꯈꯅꯥꯎꯁꯤꯗ ꯌꯥꯝꯅ ꯕꯦꯔꯥ ꯑꯣꯏꯗꯕꯁꯦ ꯑꯄꯨꯝꯕ ꯄꯣꯠ ꯍꯥꯏꯇꯥꯔꯗꯤ ꯍꯋꯥꯏꯖꯥꯔꯒꯨꯝꯕ ꯁꯣꯏꯕꯨꯝꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯆꯥꯔꯣꯏꯅ ꯈꯜꯂꯦ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤ ꯃꯤ ꯑꯃꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯁꯦ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯦ ꯀꯔꯝꯕ ꯒꯨꯟ ꯌꯥꯎꯕ ꯀꯔꯝꯕ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯍꯥꯏꯔꯣꯝꯗ ꯄꯨꯁꯜꯂꯛꯀꯦꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯁꯦ ꯐꯖꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯁꯛ ꯈꯪꯕꯤꯕꯗꯣ ꯑꯗꯨꯗ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯄꯥꯝꯖꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯕ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟ ꯏꯁꯥꯗ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯍꯥꯏꯕꯤꯌꯨ ꯑꯩ ꯏꯁꯥꯗ ꯌꯥꯎꯖꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯦ ꯆꯦꯟꯖ ꯇꯧꯊꯣꯛꯄ ꯑꯐꯕ ꯑꯣꯏꯔꯣ ꯐꯠꯇꯕ ꯑꯣꯏꯔꯣ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯍꯥꯏꯕꯤꯌꯨ ꯋꯥ ꯌꯥꯝ ꯊꯨꯅ ꯉꯥꯡꯒꯟꯕꯁꯦ ꯋꯥ ꯈꯤꯇꯪ ꯇꯞꯅ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯕꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁꯤꯡꯒꯔꯁꯦ ꯀꯅꯥꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁꯤꯡꯒꯔꯁꯦ ꯑꯔꯤꯕ ꯑꯣꯏꯗꯣꯏꯔꯥ ꯑꯦꯅꯤ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯄꯥꯝꯖꯕ ꯁꯤꯡꯒꯔꯁꯦ ꯀꯅꯥꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯃꯗꯤ ꯁꯤꯒꯤ ꯁꯤꯡꯒꯔꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯩꯅ ꯈꯟꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯦꯅꯤ ꯑꯃ ꯍꯦꯛꯇ ꯑꯦꯅꯤ ꯑꯁꯣꯝ ꯃꯄꯥꯟꯒꯤꯁꯨ ꯃꯄꯥꯟꯒꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯏꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ ꯁꯤꯡꯒꯔ ꯍꯥꯏꯖꯕꯗꯣ ꯑꯗꯨꯗꯤ ꯂꯇꯥ ꯃꯪꯒꯦꯁꯀꯔ ꯁꯩꯁꯛꯄꯤ ꯈꯔꯒꯤ ꯃꯃꯤꯡ ꯄꯤꯖꯔꯛꯀꯦ ꯍꯥꯏꯔꯤꯕ ꯁꯩꯁꯛꯄꯤꯁꯤꯡꯁꯤꯒꯤ ꯏꯁꯩ ꯑꯃꯃꯝ ꯁꯛꯄꯤꯌꯨ ꯑꯍꯥꯟꯕ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤ ꯑꯣꯏꯅꯖꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯑꯅꯤꯁꯨꯕꯗ ꯃꯟꯗꯥꯀꯤꯅꯤ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯅꯪꯕꯨ ꯄꯥꯝꯃꯤ ꯍꯦꯛꯇ ꯐꯣꯡꯂꯒꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯨꯁꯃꯤꯇꯥ ꯅꯤꯡꯖꯕ ꯃꯥꯅ ꯅꯨꯡꯁꯤꯕ ꯃꯥꯅ ꯏꯅꯥꯛꯇ ꯂꯦꯞꯂꯔꯕꯗ ꯌꯦꯡꯖꯕ ꯅꯠꯇꯅ ꯍꯥꯏꯖꯕ ꯉꯝꯖꯗꯦ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯐꯖꯅꯁꯨ ꯏꯁꯩ ꯁꯛꯄꯤꯔꯦ ꯏꯁꯩ ꯀꯌా ꯑꯃꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯔꯦ ꯑꯗꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯖꯔꯦ ꯑꯗꯣ ꯏꯁꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯀꯤ ꯂꯦꯇꯔꯦꯜ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯔꯤꯕ ꯆꯤꯟꯖꯥꯛ.comꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯃꯇꯪ ꯑꯗꯣꯝꯗ ꯈꯨꯗꯣꯜ ꯇꯝꯖꯩ ꯇꯣꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯣꯐꯤ ꯋꯤꯠ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ